Online Manipur YouTube channel as being beautiful mayam puknong po amukahna taram loksari han badem na Maruoiba pawam update thamjage total shutdown LAOTHOKHRE Manipuri Legislative Assembly da su handokna ba tawkhiba warep adu yaningdeba phongdokpo oina adugi mayokta Committee on Tribe and Unity Cotu na March maridagi mathang thangnaba numit date manga March fawba Kangpokpi district total shutdown LAOTHOKHRE aduga mathangi update asina bomb sabada pokhairakuna Kuki ama Sire ani Sokle bomb saring ite soibadagi pokhairakuna bomb sabada yaubani haiba Kuki ama Sire aduga atopa ani na sokpadagi laikannari police tagi fangba pauna hai bomb pokhaibagi thodok adu Surasanpur district ke Surasanpur police station ge manungsana leiba huikot village ta ngarang numir yungba matung pung amaga minute nipurom tabada thokibani laikhidraba miyai adugi maming paumilun haukipsai kuntraga manga apokpa laikhidraba jamkholon kawi henglep subdivision ge manungsanba Kungpin Nausen Henglep subdivision Loktak PS tagini sokpadagi lekan nakraba mi edu Surasanpur district ke manungsan bati Faizong dagi khupthang sahi kuntraga taruk apokpa laikhidraba Paulen amadi district asigi manungsan ba Saital dagi TL James sahi kuntraga manga apokpa manau pani hairi makoi ahumna bomb saduna pompi improvised motor amada halingai de khanghauduna pokhairakpada bomb machena panbadagi ama siraga ani na sokpani hairi aduga mathangi update asna kangla paudogi lokhotchege lengak longi khongsata munai dana rehuragani Manipur gi miyamna matam kaya gi mamang dagi Indo Myanmar border fencing khagadabani border fencing khabada Manipur gi lam inchi ama phawba manghan be yaroi haibagi demand tawduna lakibani aduga mari leinana Union Home Minister na free regime movement LAOTHOKHIBA asina logi wangmada gamkhai lanna sanglakpa mitop sing thingbada chawna mating oiragani Union Home Minister na lawrakhiba phirep asina mitop ki isaw hanthanba drug pusilakpa amadi lalonbagi changso hantanba ngamlagani thawrang asimakti Manipuri miyam gi leibak phabani adubu border fencing khaba amadi free regime movement gi matang de yumthang na Nagaland amasung Mizoram government gi maikai digi India government gi thausilbu yaning de phongdok tuna yarui haibagi ating bapi bagi firep lawriba asigi maram kari gino haibasini border fencing khaba amasung free regime movement LAOTHOKPagi matang de state ani na yaning dana leiriba asina top na thamkhraga Manipuri miyam gi apamba khangna central government na laukalagliba khongthang asi thaganingai oi Manipur gi oina dileba kasida sobo state sing communities sing yauna mapal leibaki meet of foreigners sing nalisang sin na ising isaw gumleptana sanglakhiba sing na lamdam asigi yelhomi oiriba mitei sing dagi makhoina masing henduna mitei sing gi kangkul malem gi leimai dagi mutkhiba yabagi akiba leirakhiba dagi chawna mipaiba leri apikpa phurup asigi saktam kanjana basia so amadi miyamna lamdam asida mitop sing sanglakpa check tawba inner line permit system Satna lu haibagi matam kuina dagi demand tawduna lakhiba aduda central government na tabadagi ILP system satnan khre adubu leibak thibadi state na ILP satna bagi kanglon semba ngamdaba amadi mapung phana thabuk tolokhat pangamdaba dagi system asi satna re haibagi mapung phabu hanthok leitabadagi hamu gi pipamda leiriba asi leibak thibani thawong asida pen troba miyam gi kholaw leiringi serakta leibak asida NRC satnanbagi thawrang lokhat khiba aduda miyam ni state asida su NRC satnanba demand tawrakhiba dagi state lengang na central government da NRC sathan binaba warep loduna taksin khiba adu hojik sathariba taragni thoi suba Manipuri Legislative Assembly ge manga suba session dangarang amuk hanna reaffirm tawbagi warep LAOTHOKHRE loinana sagol sen numit ke assembly session da miyam na leibak asida mireibak macha Kuki khulai faiba terrorist singa mukna ba amata yauduna suspension of operations hu tawriba adu LAOTHOKHRE haiba demand adu su house na su handokna warep LAOKHIBA asimakti state asigi lengak longi khongset ta sinthaningai oibana lengak longi puari de monai daba mayekni iduna lehuragani aduna lengak na miyam gi aningba amasung apamba tungin na warep panglauta lawraga LAOKHIBA warep sing adu matam sana thabukta onthokpa ngamdrabadi warep lawbugi wanthok leiroi LAOKHIBA warep sing adu miyam gi machine menaba natragana lengak na miyam gi khalli haiba udnaba honaba namthak lang thakpani haina lawraklabadi maduna hena sathi mong ama oiraklabadi hena sarangnaba saitheng mayuk naroi hingain leite miyam gi mihut oiduna lengak lun gi thawai pangliba MLA minister sing na miyam da thajaba piduna adu tawni ata tawni haina LAOTHOKHIBA sing amadi LAOKHIBA warep sing adu executive oiriba bureaucrat sing na matam sana thabukta onthokna hona phamtogi loina legislature executive amasung judiciary sing gi marakta understanding amasung cooperation leitrabadi lengak adu kaidangoi da sokhatpagi maikai da khumang chausin ba ngamde haibadu matam pumnumukta ningsing phamtogi lengak na warep pangukta lawraga warep adu matam sana thabukta onthokpa ngamdrabadi warep lawbagi hanthok leite warep adu miyam da namthak tawbani haina khoi saunaraba Thokhalli video sing bibagi damakta mayam pumnong po amukka hana thagachari and update ki damakta online Manipur YouTube channel na subscribe to video. Thank you.